ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯤ ꯏꯃꯥꯅꯤ ꯍꯥꯏꯕꯁꯤꯅꯦ ꯑꯣꯖꯥ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯂꯥꯏꯔꯕꯤ ꯏꯃꯥꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯦ ꯂꯥꯛꯇꯣꯏꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯂꯥꯜꯔꯤ ꯅꯣꯃꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯂꯩꯉꯥꯛꯅ 10 lakhs ꯄꯤꯔꯅꯤ ꯍꯥꯏꯕꯒꯤ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯋꯥꯟ ꯃꯥꯂꯤꯛꯁꯤꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯗ ꯂꯥꯎꯊꯣꯛꯏꯕ ꯋꯥꯐꯝꯁꯤ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯑꯝꯇ ꯄꯟꯕꯒꯤ ꯃꯇꯥꯡꯗꯣ ꯂꯩꯇꯕꯒꯤꯅꯤ ꯑꯣꯖꯥ ꯃꯁꯤ ꯑꯗꯨꯝ ꯂꯥꯏꯔꯔ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯥ ꯏꯃꯥ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯗꯣ ꯃꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯀꯤ ꯀꯤꯔꯇꯤ ꯆꯀ꯭ꯔ ꯄꯤꯔꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯗ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯅꯤ ꯖꯥꯇꯤ ꯑꯃꯒꯤ ꯑꯣꯏꯒꯦ ꯃꯅꯤꯄꯨꯔꯤ ꯑꯃ ꯃꯃꯤꯡꯁꯤ ꯀꯔꯤ ꯍꯥꯏꯕ ꯔꯤꯖꯋꯥꯟ ꯃꯥꯂꯤꯛ ꯔꯤꯖꯋꯥꯟ ꯃꯥꯂꯤꯛ ꯃꯩꯇꯩ ꯄꯥꯡꯒꯟ ꯑꯣꯏꯇꯦ ꯔꯤꯖꯋꯥꯟ ꯃꯥꯂꯤꯛ ꯍꯥꯏꯕꯁꯦ ꯁ꯭ꯀ꯭ꯋꯥꯗ꯭ꯔꯟ ꯂꯤꯗꯔꯅꯤ ꯑꯗꯨ ꯀꯤꯔꯇꯤ ꯆꯀ꯭ꯔ ꯄꯤꯔꯦ ꯋꯥꯡꯕ ꯑꯦꯋꯥꯔꯗꯁꯤꯡꯒꯤ ꯃꯅꯨꯡꯗ 2, 3, 4 ꯑꯗꯨꯋꯥꯏꯗ ꯂꯩꯔꯕꯅꯤ ꯌꯥꯝ ꯋꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯤꯖꯣꯔꯥꯝꯗꯒꯤꯁꯨ ꯀꯦꯞꯇꯦꯟ ꯂꯥꯜꯔꯤ ꯅꯣꯃꯥ ꯄꯤꯔꯦ ꯑꯗ ꯃꯤꯖꯣꯔꯥꯝꯒꯤ ꯒꯃꯦꯟꯗꯤ ꯍꯣꯏ ꯄꯣꯄꯨꯂꯔ ꯒꯃꯦꯟꯁꯨ ꯂꯩꯕꯒꯤꯁꯨ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯖꯣꯔꯥꯝꯒꯤ ꯃꯥꯏ ꯄꯨꯔꯛꯄꯒꯤꯗꯃꯛꯇ ꯃꯤꯖꯣ ꯖꯥꯇꯤꯒꯤ ꯃꯥꯏ ꯄꯨꯔꯛꯄꯒꯤꯗꯃꯛꯇ ₹10 ꯃꯥꯒꯤ ꯔꯤꯋꯥꯔꯗ ꯑꯣꯏꯅ ꯄꯤꯌꯦꯕ ꯃꯅꯤꯄꯨꯔꯁꯨ ꯇꯧꯐꯝ ꯊꯣꯛꯇꯔꯣ ꯍꯣꯏ ꯄꯣꯄꯨꯂꯔ ꯒꯃꯦꯟ ꯂꯩꯔꯝꯃꯗꯤ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯄꯤꯒꯅ ꯍꯥꯏꯅ ꯈꯜꯂꯤ ꯑꯗ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯗ ꯑꯣꯅꯔꯦꯕꯜ ꯒꯕꯔꯅꯔꯅ ꯑꯗꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯀꯨꯞꯅ ꯈꯜꯂꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯊꯪꯅꯕ ꯂꯩꯄꯥꯛ ꯃꯤꯖꯣꯔꯥꯝꯗ ꯆꯞ ꯃꯥꯟꯅꯕ ꯑꯃꯗ ꯔꯤꯋꯥꯔꯗ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯗꯅ ꯄꯤꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯔꯥꯟꯕ ꯑꯃ ꯑꯣꯏꯒꯅꯤ ꯄꯤꯍꯟꯅꯤꯡꯉꯤ ꯃꯗꯨꯒꯤ ₹10 ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯁ꯭ꯀ꯭ꯋꯥꯗ꯭ꯔꯟ ꯂꯤꯗꯔ ꯔꯤꯖꯋꯥꯟ ꯃꯥꯂꯤꯛ ꯇ ꯃꯥꯒ ꯌꯥꯝꯅ ꯑꯋꯥꯡꯕ ꯀꯤꯔꯇꯤ ꯆꯀ꯭ꯔ ꯄꯤꯔꯛꯄꯁꯦ ꯄꯤꯔꯒꯅꯦꯅ ꯂꯥꯎꯊꯣꯛꯏꯕꯁꯦ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯖꯥꯇꯤ ꯑꯁꯤꯕꯨ ꯃꯥꯡꯗ ꯄꯨꯈꯠꯄ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯔꯤꯋꯥꯔꯗꯁꯦ ꯆꯥꯎꯅ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯑꯃ ꯊꯝꯅꯤꯡꯉꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ